Manipuri Sex Education bu miyang tabiriba pumnamakpu ahanmamaktada taram naukjari. Ngasi asi mamangda hangbirakkiba wahangsing adugi pakhum mathang chena pijagadabani. Ahanba wahangda asumna hangbirai. Bro, kamaina nupisi natraga nupasi virginity oide kamaina khangni haiba video amukta sembirao bro. Masigi matik saba pakhum soidena pijage. Nupa natraga nupi asi virginity oi haibagi asima khudam changdam leite. Tawbutabu khudam changdam leite hairagasu makhoi masa masanadi susoi soidena khungjagani. Matang asida thainadagi ipa ipusinggi hangtaktagi hauraga thajanarappa ama pusanjarake. First night nupi edu bleeding tawdrabadi aikhoina thajanai maha virgin natre haiduna. Tasingnamakti masigi idea asi yamna lalaba wafam amani. Idea asi yamna lale haribagi wafam di karigino haina thidoluba matamda nupi sanaroising asi ayambana makhoida yauriba hamen asi sanaringi matamda tatkhiduna makhoi yan hanban first night ta bleeding tawbagi sang yamna hantai. Bleeding tawde haiduna makhoibu virgin oide haigadoribra. Masinani nupa natraga nupi asi virgin oide haibagi khudam changdam leite hairiba. Anisubo wahang amu lokhatsage. Nasimbanuna hangbirapa wahangni. Nahang na haibiriba khudingma aingondasu sapsana thoi. Ai leisabi oiri sahi kunkhak suri tha ani sure perat laktaba yengba yabe yengle doctor kaya su tanare makhoina pirakpa hida kuli kaya su sare adubu kaisu kanade nasimbanu masi aina khanbada mamangdasu aina explain tawjakhare amenorrhea ki matangda sungsoi soidana mari leinaramgani haiba Manipur lairiba doctor sing asida yengmata kanaba phangthrabadi mapalamda satuna hena improvement lainaba honabiyu haiba suggestion asi bijage mathangi question asidi Urmila Sandani hangbirakpa wahangni ai isagi sahi nimphutare thaire me thagi perat laktre kari hidak charaga perat sangdohanbe yagani Urmila Sandani masigi pakhum pizage sahi nimphutare surapa haibasi niyai chalaklabani tasengna haragadi menopause ki matam naksilaklavani menopause haragadi thagi khongkap loisalakpa matam adubu menopause kawi hariba menopause ki matam asi naksilakpa matamda nupisingda tatana thokpa tatana thengnaba samaisya singni Hariba matam asida thagi khongkhap sang naidaba ade heavy blood flow oiba asina singba sing thoi asigumba kaya sing asi leina adomna adomgi period ki matam adu tension haningba natraga sangdo haningba taragadi gynecologist singa tanabigadabani asigumba kaya sing asi leibana nupi sing asi sexual hongtrabadi masada laina ponge masa oiba masa pataba asigumba kaya sing asi thokpagi chance yamna wangna lei maram aduna nasada kitang nungaraktaba fawbaga nakhoigi lekaida leiba asasinga tanabigedabani asasinga nakhoigidamak mateng panglage haiduna leiri habasi nakhoina kawbiroidabani mathangi wahang asidi thoithong nawjamna hangbirakpani brother sex tawdrasu leisabida perat laktrise natraga lepise karin oirakpano khangjaba yagadra adubu isabudi chawkhale sister adongi wahangi pakhum asi tentakna thamjage tasengna haragadi perat lakpa or menstrual cycle menstrual phase hariba asi hormonal action ngatani adongi hakchangdagi chemical sungi hariba chemical sing adu ningthina sungba ngamdragadi kari thokpa tai haiba taragadi nahaki thagi khongkhap changnairakpa yai naraktaba yai asigumba kaya sing asi kari namu helapano haragadi nahaki wakhal
ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯕ ꯐꯤꯖꯤꯀꯦꯜ ꯋꯥꯔꯛ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯩ꯫ ꯃꯁꯤꯗ ꯅꯠꯇꯅꯁꯨ ꯆꯥꯕ ꯊꯛꯄꯒꯁꯨ ꯃꯔꯤ ꯂꯩꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕ ꯊꯣꯛꯂꯦ ꯈꯜꯂꯁꯤ, ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯍꯛꯆꯥꯡ ꯆꯥꯎꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯊꯤꯒꯠꯂꯨꯔꯒꯗꯤ ꯍꯛꯆꯥꯡ ꯆꯥꯎꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯗꯥꯏꯇ꯭ꯔꯤꯁꯤꯌꯟ ꯑꯃꯒ ꯇꯥꯟꯅꯕꯤꯌꯨ ꯑꯃꯁꯨꯡ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯑꯐ ꯐꯠꯇ ꯀꯔꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨ ꯊꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯂꯣꯏꯁꯤꯟꯅꯕ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ꯫ ꯋꯥꯍꯪ ꯀꯌꯥ ꯍꯪꯕꯤꯔꯛꯏ, ꯑꯗꯨꯕꯨ ꯁꯨꯞꯅꯇꯒꯤ ꯋꯥꯍꯪ ꯃꯔꯤꯈꯛ ꯂꯧꯈꯠꯆꯗꯨꯅ ꯃꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯕꯅꯤ꯫ ꯂꯧꯈꯠꯂꯛꯏ ꯂꯧꯈꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯇꯥꯡ ꯆꯥꯕꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯄꯥꯊꯣꯛꯆꯔꯛꯀꯦ꯫